Ngarang gi land yaoba nonglei nungshit aduna Mang Takkhraba yumsing Semjin-Sajinnabagi damak State Disaster Relief Fund dagi Lupa Crore taruk Lakh mari leinaba Deputy Commissioner shingda Kaithakhre haina Chief Minister Nongthombam Biren phongdokkhre. Ngarang gi land yaoba akanba nonglei nungshit aduna Mang Takkhiba kayagi maramda ngasi Chief Minister gi banglo da pangthokpa pauki mifam amada wafam ase phongdokladuna mahakna hai. Ngarang gi health storm aduna maram oiraga yum dising taraga manga chamriga kun manga rom amang ata thohanke. Hairiba yumgi masing ase ngasi numidang wairam fawgi manungda fangba record ni. Haujiksu makha tana amang ata thokiba yumsingi assessment tawri. Loinana mamang tha April da thokiba nonglei nungshit aduna yum dising mariga chamapan marifu mapan rom amang ata nangke. Ngarangi health storm aduna Imphal West District ta yum dising taruk subna yakai humdoi amang ata thohanduna khwaidigi chawnai chaitheng fangba district oike. Health storm aduna amang ata thohankraba atei district singde Imphal East District ta yum lising mangaga chatruk Bisnupur da yum lising amaga chamga humfutara mapan Thaubal da yum chanipan Kakting da yum chamga kun Urkhul da yum chane Tamenglong da yum chamga kun tra None da yum chamga kun Kamjong da yum chama Churachandpur da yum chamanga nifu Kangpokpi da yum chaniga marifutara ni thoi Chandel da yum taraga taruk amadi Tengnongpol da yum chaniga humfutara manga amang ata thohanke. Ngarang gi laibak thiba thodok aduna maram oiraga laifam chafam khudong chadraba yangdamak mari leinaba DC singi mideng makhada relief camp nifugani thoi hangdokle. Loinana hairiba yumsing ase Semjin-Sajinnabagi damak State Disaster Relief Fund dagi Lupa Crore mapan Lakh marifutara gi senfam mari leinaba Deputy Commissioner singi khutangda Kaithakhre. Hairiba senfam sing ase Tampagi district sing da Lupa Lakh yankai amasung Chingi district sing da na Lupa Lakh nifu Kaithagani. Senfam sing ase maru oina yumkai nauna Semjin-Sajinnabagi damak GI sit na chingban leinaba amadi atay relief ki polam sing pinabani. Laukhatlakliba khongthang sing ase mari leinaba DC singa paikhat pasu hokre. Awa anan nanglaba miyamna wakat ningba leirabasu DC singi khutangda hangkiba helpline number da miyamna pau fawbiyo. Amaromda ngarang health storm aduda electric pole tekpa amade akai atoi thokpa khara yaure. Hairiba sing ase nauna Semjin-Sajinbada matam khara laugadaba maramna miyamdasu khara khangbinaba Chief Minister Biren appeal tokhe. Paugi mifam aduda mahakna makhatana hai. Ngarangi thodok adu ipa ipu singi wahaida lu kokpada len taba haibatude. Asigumba lamdam asigi luraba tanfam amade miyamgi mikap miraukol marakta lairam tilam chanarol amade lining laishwalgi aibo wafam amatai yengdana miyoi kujo kharana thoraklaga lamdam ase makok maru pandabadawna aning apam mongda pangtok tongnaba ase phajaba watle. Thakha khangna state asida leiriba luchingba singi makhada chanarol amaga loinana thabak tawhanigi. Manipuri phibam soidana fagalakini haidaso Chief Minister Biren makha tana phongdokhe. Manipuri Imphal West yauna major market leiriba yauna tai district khudingi leiriba dukan sing wholesaler sing da koi hana leiramba CGI sit ki maman aduga atai essential commodities sing maman punamak se koi April gi tarik 3 gi mamang leiramba rate adudagi hena yonba yaro yaduna KBN PD gi makhadagi Thoma tung di Deputy Commissioner consultation as order thokhre ngai basi koi Deputy Commissioner singna KBN PD gi makha tu kan dukan khuding da maman kana guma helna thoiba thodok sigi crisis sigi khudong chabalor maman helna kari da torga yonbi da namso appeal tokjari adu kari me yolamba kulamba tobada legal gi kari gi action lor sumadu gi nungai ta mong ta da lei thokani maduma tawbidana ba haidana ai me amna thamjage